Masih klasi surah Fusilat ki ayat nomor 18 udaba. أعوذ بالله من الشيطان الرجيم بسم الله الرحمن الرحيم وقال الذين كفروا ربنا أرنا الذين أضلانا من الجن والإنس نجعلهما تحت أقدامنا ليكونا من الأسفلين إن الذين قالوا ربنا الله ثم استقاموا تتنزل عليهم الملائكة ألا تخافوا ولا تحزنوا وأبشروا بالجنة التي كنتم توعدون نحن أولياؤكم في الحياة الدنيا وفي الآخرة ولكم فيها ما تشتهي أنفسكم ولكم فيها ما تدعون نزلا من غفور رحيم ومن أحسن قولا ممن دعا إلى الله وعمل صالحا وقال إنني من المسلمين ولا تستوي الحسنة ولا السيئة ادفع بالتي هي أحسن فإذا الذي بينك وبينه عداوة كأنه ولي حميم وما يلقاها إلا الذين صبروا وما يلقاها إلا ذو حظ عظيم وإما ينزغنك من الشيطان نزغ فاستعذ بالله إنه هو السميع العليم थाजबसिंगना मतमदुदा हाइगनी अखोई गिरब ओहनबी अखोईदा जिन सिंग अमसुंग मी सिंग मनुंगदगी अखोईबु लंफैनहन खिबसिंगदु नेटखाई जनबा मखोईबु अखोईगी खोंखादा लंफैनहन खिबसिंगदु मखोईबु अखोई खोंखादा मखोईदुना ओइनबा ख्वाइदगी लेखा ताबा तो दमतो बियो कोंबा ने खाई गए बुने गुमा तो वाई को फजे फजे तो पिरा सिन तो तो मी सिन सेक्टर में सुनो सेक्टर में ने को समझा रे बमी सिन तो ए को भीतर तो ओहन बियो जिन और मी और मिनल जिन्नी वाले इंचेली जियो जिन और मी और नजअल हुमा अदुगा ए खोइना मखोइदु तहत अपदा में कोंबा मीट के खोंखादा मीट के बा करे हली खोंखादा नेटखाई जनबा खोंखा मीट के है नजअलहुमा तहत अक़दामिना लियकूना मिनल असफलिन भगवान नेला मखो से आ मखात तहम लेकिन मखात चबुता आउदर है ने तसेंगनमक अखोईगी रब्ती अल्लाहनी हाइजबसिंग अदुगी तुंगदा मदुदा लेंगदना लेपजबसिंग अदुदा कुमथरकनी फरिस्तासिंग अदुगा हाइगनी कीगनु नखोई नत्रगा वागनु लौरो हराव पाउ जन्नत की मधुबु नखोईदा वादा तौबिखिबा कलमाबु सोलबा अखोई रब्ती अल्लाह ने है कि कलमा सोलु नत्रो इला आम खत नहीं ला इलाहा इल्ला मुहम्मद सोलबा अदु सोलगा सुमस्त कामु वर्ष के चेतना लेपचबा अदु चेत अल्लाह ने कलमादु होम द्रबा अल्लाह ने है वखल दो ईमान दो कायदना लेरबा असिन बा अवाबा लाको मतम दसु ईमान दो थादोक्तरबा चेत लेबा सेदिनी अदुम बना मोमिन ओबतारदी महा की मथकता फरिश्ता था वे कनेबा अल्लाह अदु हाय गने महोदा तखाफ वला तहजनु कीगनो पखचनो अवागनो
وأبشروا أمسون هراو باول نرى جنة كهراو باول لو فملبني هراو باول إنه هو جديد جنة فمدمي الله أنا خير ولا تبي شو تعرف كون تعرف شو من تعرف حاجة الله تيكون تقول دينه خير ولا تبي شو جنة بيني أنا خير ولا تبي شو جنة فمدمي الموارد هراو باول فريستاسي من حاجة ما आसमान दले वो फरिश्ता से मना कर आगे फरिश्ता ने मत पांगन है दुनी मान वाला मती के पामतन तो मको हराम पौस पीने मको हाय दु आई हालात खुदिन में सो अदु हराम पौस ओरे लाखने मो आई न तब से अल्लाह ने यार माने है से खंगने अदु फरिश्ता ने पाव पीवे बतरो ꯑꯩꯈꯣꯏ ꯅꯈꯣꯏꯕꯨ ꯁꯦꯟꯅꯕꯁꯤꯡꯅꯤ ꯇꯥꯏꯕꯪꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯑꯥꯈꯤꯔꯠꯇ ꯁꯤꯁꯨ ꯍꯥꯏꯒꯅꯦꯕ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯃꯗꯨꯗ ꯅꯈꯣꯏꯒꯤ ꯊꯋꯥꯏꯁꯤꯡꯅ ꯄꯥꯝꯖꯕ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯅꯈꯣꯏꯅ ꯐꯪꯒꯅꯤ ꯃꯗꯨꯗ ꯅꯈꯣꯏꯅ ꯀꯧꯖꯕ ꯅꯤꯖꯕ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯐꯪꯗꯕꯁꯤꯡꯗꯣ ꯈꯨꯗꯣꯜ ꯑꯣꯏꯅ ꯀꯣꯛꯄꯤꯍꯩꯕ ꯀꯟꯕꯤꯍꯩꯕ ꯑꯗꯨꯗꯒꯤ Dawat orang ni maupun tinggi benar betul. Nuzul lagi dawat pukul, kudol lagi halim dawat macam. Seni ni apa dah hoy ni? Gabur orang yang tertai seni ni. Seni tu semua benar ni seni. Siru dah. Adum bicara kita kena nuayan. Kanaan henna fabage wahida Allah gi maikaida kauba. Afaba tauba. Sila bu Allah ki Allah siapa tanya hai yungdan lagi kita iman tu honda wakal honda tu lagi kita juga iman kita tu ni nak tabak su tauba tu lagi tu parisa lakan hai dana aduga atau pada hai begitu orang boleh iman dua atau pada hai ba tu tapi ba aduga bayan ni bakal lagi फायदे हैं ना फबक को वही सिक्कर मोगी फायदे हैं फबक है वो वही नो है बिला कर्म मिगी नो है गुमन दाआ इल्लाह अल्लाह lagi mai kai da kau du mi du इस्लाम की मैं कहते लाओ कुरान तार सी लाओ wan mutun amal tohor sila o जमात से बोलता दी इस्लाम थी बस जमात से हाय हो अदु मैं हाय मी सिंदो अदुदगी हेना फब मिशन लई अदु गानो लई बिरा हाय बिला afaba su tawraba afaba tauba afaba tauba aduga hai ba loina nam ha si kayem am hai ai su musulman ni ai muslim oire ai di muslim na ho hai su se ai amti yanin di ai di muslim oire na hai ba adu su hai ba adu mi de family lete afaba tauba aduga tasena ma ai di muslim sing ma undagani hai jaba adagi hen afaba salam de kisne manada bani afaba ga fattabaga thakto u fattababu he na fabana मदर नंग अमसुंग मागी मरकता यंथीना बल लेरंबा महक्तु ओइरकनी लूनरबा मरब अमगुम मगो फतो मागर होते हैं फतो की तरफ के ना मो हारासो अबगना खुमम नंग ये नबदुसु याम क्लोज ओइबा मरब ओइरकने मा फल ट्रेनर सु फतो मा पो हम पी करो फतो थम तो हो मा फतो थरो पदो अजन समझायो अपबना अदुबु कनादसु पीदबनी मसी अदुमन तौरदी एको अदुमन तौरदी ओइरकने बा अदुमन तौरदी नंगी दुश्मन अंकक नवा एक नवा अकन बे एक नवा रमदो अदु मरु ओइरकने लूना मरु वलियुल हमीम हसी जिगरी दोस्त ओइरकने अदुबु कनादसु पीदबनी मसीदी सिने उसिम तु रिसत पंगम दबदे ने सोरिसी माने माने अदुबु कनादसु पीदबनी मसीदी खांगजबसिंगदा नत्तना से सबर लay mi khakna to ngomgane basi फतबगी पाखुम अफमन पीबा मीना फतब मीना कुबार थादी कुबार थागेन खंदबा सुबो खल चेन बसिदी मसी वाखल से थाजिन बसिदी सबर लay सबर तो ngamba mi sing tarang amna marai bo paba mi adi tarang ngamba yam lugu thaba na basi मसीदी कनादसु पीदबनी फजब लमचत की अचौबा सरुप अम्मा सागो नजब मीदा नतना नानो फजब लमचत फजबा सबर लay बमी नतना चत फजली खांगजबसु पीदे होय दि खादनिंगेबा इंसल लबदी नंगबु शैतान की इथिन अमना जंगजफम निजो अल्लाह दा तसेंगनमक मादी अताबदुनी अखंगबदुनी औजुबिल्लाह सोलो मान हरादी
आइसो अदियो आइदे हेन बो अखन खलक पासी मान अदो हाइ बिया आइ बहन न अदो अदो हेन पत्त भाइ मा लवन पुंगने तो ने हर शैतान की तरफ तक है इतर दो अदो बो खल्ला आदि आउज़ बिल्लाहि मिनश शैतान रजीम शैतान की तातो दुआ तो फस्तइज बिल्लाह शैतान अल्लाह दा चिन जाओ अदि आउज़ बिल्लाह सोलो अल्लाह ने ngapiyo innahu as-sami'ul alim ma dilon ताबनी का खंग मने मागी खुदम सिंगी मनुंग दगी अहिंग अमसुंग नुथिल नुमित अमसुंग था खुरुम गनो नुमित नत्रगा था दा तगुसुंग खुरुमु मकोई बु सेंबी खिबा अल्लाह दा नकोइन ओरबदी मा तबु लाचबा सिगे आया छि ना अर्थ चेन mo lai matak dai giro aya sing chi age paukhung gum bani si magi khudam sing dagi ne ba amam basu angan basu nadra नुसु था nur si su quran phang da ba mi du su mena lor su ya ba aduna ne amam badra na gyan ta da ba pot to amam bado allah na thari ba amam bado adrasul nang khurmuranu angan ba allah na thari ba nur do mi do adrasu khurmuranu allah na hai bi illo matak dai giro aya sing du ba kum hen ya do cha da su numi thada khurmuranu hai bu phong edna अरे अमन अल्लाह ना थारा इब नूर दो मी मंगान दो मी दो रो ने दाइ मथक द जिन शैतान हाय गिल दो अदुगी सिंग दो सु खुरुमरन अमम बसो अंगान बसो अल्लाह ना हाय सिबाय रस माने अल्लाह मा पुगम खप्ता नहीं खल्लदी अल्लाह खसदा खुरुम मोय अल्लाह खप्ता हाय अदु मखोइना पोंथोक चाउथोक लबदी मदुदा नंगी रबके मनाक्ता लेबसिंगदुना मागी मतिक माल सक सोली अहिंग नुंगथिल लेप लेतना अमसुंग मखोइना चोक थबा लेते मदुदा अदुगा मागी खुदम सिंग मनुंगदगी नंगना उई पृथ्वीना मरु लुकथबा तुमिन्ना लेजबा अदुबु अल्लाह न थादखिबा बतमदा मागी मथक्ता इसिंग मदुना लेंगलगी अमसुंग पोंखलगी तसेंगना मदुबु हिंगत हल्लिबा अदुना हिंगत हनबनी असिबबु तसेंगनमक मादी पोत खुमी मथक्ता ngambani तनुमता तौबा सजदा के यार अमले हो मान सजदा का 38 ये तज्जत है ये तज्जत और रबत है ये नोही कुरान कांदा इशन से थोथरे यदि रबत थोत पा मयो जोग है सजदा में अदुना वही से लाख मतम ददी अल्लाह की वही की लारी छोड़ मतम ददी नोंग दा इसिन थोत नोंग सु मतम दा मना मसे हवल खुदो गु माने ईमान सु हवल कना थोत ईमान से तोला कना तुम थोत सजदा hada ro नंबर 40 तसेंग नमक अखोय के याद सिंबु मांगथोकलिबा सिंदु लोटपा नत्ते अखोय दगी अल्लाह या सिंबु याद सिंग दलांदी अदम खांगी सिमिना अदुना नि मैनुंग लंगसंगदबा महाक अदुना हेन फबरा नत्रगा हिंगत हिंबिगदबा नुमिता सोय गाम जन लापा महाक अदुना हेन फबरा तौ नखोइना तौनिंगबदु तसेनमक नखोइना तौरिबा खुदिमक मान उबनी तसेंगनमक थाजबा सिंधु पाउजेल सिबु मसिना लागलबा मखोइदा मखोइदु मांगजरबा सिंगनी तसेनमक मसि लाइरिक अमनि शक्ति लेरबा एको या बुमाना तो पो तो ना तौरू सिंधु ना तो पो अंदुगा मखोइदु सिंधु अदु मी सिंधुना लायक फौना अलई लाय खोंदगी लोट पनते लान लोन खंगेबा अदु तौरू सिंधु आल समाज मतलब कि नमक हल्लिबना अदु जो अल्लाह रा खंगत नते लो
ꯂꯣꯠꯄ ꯌꯥꯗꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯈꯪꯉꯦꯕ ꯃꯌꯥꯝ ꯑꯝꯇ ꯂꯣꯠꯄ ꯌꯥꯗꯦ ꯃꯌꯨꯝꯗ ꯂꯪꯁꯤꯟꯒꯅꯤ ꯍꯥꯏꯁꯤꯅꯤ ꯈꯨꯔꯥꯟꯁꯤꯅ ꯃꯄꯨꯝ ꯅꯠꯇꯦꯕ ꯑꯗꯨꯅꯗꯤ ꯑꯌꯥꯠ ꯃꯗꯨ ꯑꯃ ꯃꯤꯗꯨ ꯂꯣꯠꯄ ꯌꯥꯗꯦ ꯂꯣꯠꯂꯗꯤ ꯑꯥꯌꯠꯁꯤ ꯂꯣꯠꯁꯤꯜꯂꯤꯕ ꯃꯤꯗꯨ ꯑꯥꯔꯊ ꯑꯇꯣꯞꯄ ꯂꯣꯠꯁꯤꯟꯕ ꯍꯥꯏꯁꯤ ꯑꯥꯗ ꯑꯥꯌꯠꯇꯨ ꯑꯥꯔꯊ ꯑꯣꯟꯅ ꯇꯩꯅ ꯍꯜꯂꯤꯗꯨ ꯈꯪꯅ ꯈꯪꯅ ꯑꯗꯨꯒꯤ ꯃꯤꯗꯨꯒꯤ ꯗꯟꯗꯤꯗꯤ ꯃꯩꯗ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯣ ꯃꯩꯗ ꯑꯣꯏꯒꯗꯧꯔꯤꯕ ꯗꯟꯗꯤ ꯐꯪꯒꯗꯧꯔꯤꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯀꯌꯥꯃꯨꯛ ꯀꯤꯂꯣꯃꯤꯇꯔ ꯁꯥꯟꯇꯤꯒ ꯂꯣꯏꯅ ꯂꯥꯛꯀꯗꯧꯕ ꯖꯟꯅꯠ ꯀꯥꯒꯗꯧꯕ ꯃꯤꯗꯨꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯗꯨꯗ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯁꯛꯇꯤ ꯂꯩꯔꯕ ꯑꯖꯤꯖꯅꯦꯅ ꯍꯥꯏꯔꯤꯁꯤ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅꯁꯨ ꯇꯥꯛꯂꯛꯀꯅꯦꯕ ꯃꯥꯅ ꯑꯥꯔꯊ ꯍꯜꯂꯤꯗꯨ ꯁꯣꯏꯔꯦꯁꯤ ꯇꯥꯛꯑꯣꯏꯗ꯭ꯔꯣ ꯇꯥꯛꯀꯗꯕꯅꯦ ꯂꯥꯏꯔꯤꯛꯁꯤꯅ ꯇꯥꯛꯂꯛꯀꯅꯦꯕ ꯐꯨꯔꯀꯥꯟ ꯅꯠꯇ꯭ꯔꯁꯤ ꯃꯥꯅ ꯑꯇꯣꯞꯄ ꯑꯥꯌꯠ ꯑꯝꯗ ꯁꯣꯏꯔꯨꯔꯁꯨ ꯂꯥꯏꯔꯤꯛꯁꯤꯅ ꯇꯥꯛꯀꯗꯧꯔꯤ ꯇꯥꯛꯄꯗ ꯂꯧꯔꯨꯗ꯭ꯔꯗꯤ ꯑꯗꯨꯒꯤ ꯃꯤꯗꯨꯅꯤ ꯇꯥꯛꯄꯗ ꯑꯃꯨꯛꯀ ꯂꯧꯗ꯭ꯔꯗꯤ ꯃꯥꯅ ꯃꯥꯏ ꯃꯇꯂꯞꯀꯤ ꯂꯧꯊꯣꯛꯇꯨꯅ ꯁꯨꯝ ꯆꯠꯂꯣꯅꯦ ꯃꯤꯉꯣꯟꯗ ꯁꯨꯝꯖꯤꯟꯕ ꯌꯥꯅꯕ ꯑꯗꯨꯅꯤ ꯕꯦꯔꯥꯁꯤ ꯑꯣꯏꯗꯕ ꯑꯃꯠꯇ ꯆꯪꯂꯛꯄ ꯉꯝꯂꯣꯏ ꯃꯁꯤꯗ ꯃꯁꯤꯒꯤ ꯃꯃꯥꯡꯗꯒꯤꯁꯨ ꯅꯠꯇ꯭ꯔꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯁꯨ ꯈꯨꯔꯥꯟꯁꯤꯗ ꯈꯨꯔꯥꯟꯁꯤꯗ ꯃꯁꯤ ꯊꯥꯗꯕꯤꯔꯛꯄꯅꯤ ꯁꯤꯡꯂꯕ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯔꯕ ꯑꯗꯨꯗꯒꯤ ꯈꯨꯔꯥꯟꯁꯤꯗ ꯑꯃꯐꯥꯎ ꯆꯪꯕ ꯉꯝꯃꯣꯏ ꯉꯝꯃꯣꯏꯕ ꯃꯣꯏ ꯂꯥꯡ ꯄꯨꯁꯤꯜꯂꯁꯨ ꯁꯤꯁꯤꯅ ꯌꯥꯔꯣꯏ ꯁꯤꯒꯤ ꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯃꯌꯥꯝ ꯍꯥꯏꯖꯤꯜꯂꯁꯨ ꯃꯥꯏꯅꯥꯁꯤꯡꯁꯤ ꯑꯔꯨꯕ ꯃꯥꯏꯅꯥ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯗꯤ ꯂꯨꯟ ꯊꯣꯏ ꯃꯥꯏꯅꯥꯁꯤꯡꯁꯤ ꯍꯟꯅ ꯍꯟꯅ ꯄꯥꯔꯒ ꯂꯣꯏꯅ ꯈꯪꯉꯛꯀꯅꯦꯕ ꯈꯪꯉꯛꯀꯅꯤ ꯑꯃꯨꯛ ꯑꯍꯥꯟꯕ ꯄꯥꯕꯗ ꯚꯥꯞ ꯇꯥꯈꯤꯗꯕꯗꯣ ꯍꯩꯇꯕꯗꯤ ꯚꯥꯞ ꯍꯥꯏꯈꯤꯕ ꯆꯨꯝꯅ ꯑꯗꯨ ꯀꯣꯟꯅ ꯑꯁ ꯀꯔꯤꯅꯣ ꯈꯟꯊꯈꯤꯕ ꯚꯥꯞ ꯇꯥꯈꯤꯗꯕ ꯌꯥꯎꯒꯅꯦꯕ ꯑꯗꯨ ꯀꯣꯟꯅ ꯃꯈꯥ ꯆꯠꯂꯒ ꯚꯥꯞ ꯇꯥꯔꯛꯇ꯭ꯔꯁꯨ ꯀꯣꯟꯅ ꯍꯟꯅ ꯄꯥꯔꯛꯑꯒ ꯚꯥꯞ ꯇꯥꯔꯛꯀꯅꯦꯕ ꯑꯅꯧ ꯑꯅꯧꯕ ꯋꯥꯈꯜ ꯂꯥꯛꯑ ꯃꯇꯨꯡꯗ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ వꯁꯜꯂꯝ ꯑꯅꯧꯕ ꯑꯃꯠꯇ ꯅꯪꯒꯤ ꯅꯃꯥꯡꯒꯤ ꯔꯁꯨꯜꯁꯤꯡꯗ ꯍꯥꯏꯈꯤꯕꯗꯨ ꯅꯠꯇꯅ ꯔꯁꯨꯜꯁꯤꯡꯅ ꯍꯥꯏꯈꯤꯕꯗꯨ ꯁꯤ ꯇꯧꯁꯤ ꯇꯧꯑꯅ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯔꯤꯅꯦꯕ ꯍꯥꯏꯕ ꯈꯛꯇꯅꯦꯕ ꯔꯁꯨꯜ ꯑꯇꯩꯗꯅ ꯑꯃ ꯍꯥꯏꯕ ꯅꯪꯉꯣꯟꯗꯅ ꯑꯃ ꯍꯥꯏꯕ ꯅꯠꯇꯦꯕ ꯇꯁꯦꯡꯅ ꯅꯪꯒꯤ ꯔꯕꯇꯤ ꯉꯥꯛꯄꯤꯕꯅ ꯄꯤꯛ ꯊꯟꯕꯅꯤ ꯑꯗꯨꯕꯨ ꯆꯩꯅꯥ ꯂꯩꯅ ꯂꯃꯟ ꯈꯨꯝꯕꯁꯨ ꯉꯝꯕꯅꯤ ꯂꯥꯟꯈ꯭ꯔꯁꯨ ꯅꯪꯅ ꯂꯥꯟꯈꯤꯕꯗꯨ ꯉꯥꯛꯄꯤꯒꯅꯦꯕ ꯂꯥꯟꯈꯤꯕꯗꯨ ꯁꯤꯅꯦꯕ ꯈꯪꯍꯟꯒꯅꯦꯕ ꯀꯣꯟꯅ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯑꯣꯏꯍꯜꯂꯝꯂꯕ ꯃꯤꯔꯣꯟꯒꯤ ꯀꯨꯔꯥꯟ ꯑꯃ ꯃꯈꯣꯏꯅ ꯍꯥꯏꯔꯝꯒꯅꯤ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖꯀꯤ ꯀꯔꯤ ꯃꯇꯥꯡꯗꯅꯤꯀꯣ ꯃꯇꯦꯛꯁꯦ ꯍꯥꯏꯔꯤꯁꯦ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯑꯌꯥꯠꯁꯤꯡꯁꯤ ꯁꯨꯒꯥꯏꯅ ꯇꯥꯛꯄꯤꯗꯕꯒꯦ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯗ ꯑꯇꯣꯞꯄ ꯂꯣꯟꯗ ꯍꯥꯏꯔꯝꯃꯁꯨ ꯑꯇꯣꯞꯄ ꯂꯣꯟꯗ ꯀꯔꯝꯕ ꯑꯣꯏꯔꯝꯃꯦ ꯑꯥꯔꯕꯤ ꯂꯣꯟ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯣꯟ ꯑꯣꯏꯔꯝꯃꯦꯅꯦ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯂꯣꯟ ꯑꯣꯏꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯑꯥꯔꯕꯤ ꯂꯣꯟ ꯑꯣꯏꯔꯝꯃꯤꯁꯦꯅ ꯍꯥꯏꯅꯦꯕ ꯄꯥꯎꯖꯦꯜꯅ ꯃꯤꯔꯣꯟꯗ ꯑꯗꯨꯒ ꯔꯁꯨꯜꯅ ꯑꯔꯕꯤ ꯑꯃꯁꯨ ꯍꯥꯏꯅꯦꯕ ꯍꯥꯏꯌꯨ ꯊꯥꯖꯕꯁꯤꯡꯒꯤ ꯃꯁꯤ ꯂꯝꯖꯤꯡꯅꯤ ꯑꯃꯁꯨꯡ ꯑꯅꯥ ꯀꯣꯛꯅꯕ ꯍꯤꯗꯥꯛꯅꯤ ꯑꯗꯨꯒ ꯊꯥꯖꯗꯕꯁꯤꯡꯗꯨ ꯃꯈꯣꯏꯒꯤꯗꯤ ꯃꯅꯥꯁꯤꯡꯗ ꯂꯩꯈ꯭ꯔꯦ ꯌꯩꯁꯟꯕ ꯑꯃ ꯃꯁꯤ ꯀꯨꯔꯥꯟꯁꯤ ꯃꯈꯣꯏꯗꯗꯤ ꯃꯃꯤꯠ ꯇꯥꯡꯕꯅꯤ ꯃꯈꯣꯏꯗꯗꯤ ꯀꯧꯔꯛꯄꯒꯨꯝ ꯑꯣꯏꯕꯅꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯑꯩꯈꯣꯏꯁꯨ ꯃꯤꯠ ꯇꯥꯡꯕꯗꯤ ꯌꯦꯡꯉꯒ ꯃꯤꯠ ꯇꯥꯡꯕꯗꯤ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯈꯤ ꯂꯧꯗꯣꯏꯅꯤ ꯑꯅꯥꯕ ꯀꯣꯛ ꯉꯝꯅꯦꯗꯤ ꯍꯦꯛꯇ ꯐꯨ ꯂꯣꯡ ꯀꯥꯝꯃ ꯀꯣꯛꯄꯗꯨ ꯅꯠꯇꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤꯁꯤꯅ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯁꯣꯟꯊꯔꯤꯕ ꯑꯅꯥꯕ ꯃꯣꯏꯗ ꯃꯌꯥꯝ ꯅꯥꯔꯤꯕ ꯆꯤꯡꯅꯔꯤꯕ ꯏꯃꯥꯟꯒꯤ ꯑꯅꯥꯕ ꯊꯥꯛꯀꯤ ꯋꯥꯈꯜ ꯃꯌꯥꯝ ꯂꯥꯛꯏꯗꯣ ꯑꯗꯨꯗꯨꯒꯤ ꯍꯤꯗꯥꯛꯅꯦꯕ ꯀꯨꯔꯥꯟꯁꯤ ꯃꯥꯡꯖꯤꯟ ꯃꯥꯡꯖꯤꯟꯅꯕ ꯀꯔꯤ ꯀꯔꯤ ꯍꯥꯏꯌꯦ ꯃꯨꯅꯥꯐꯤꯛ ꯑꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯤꯒꯤꯁꯤꯅ ꯑꯩꯉꯣꯟꯗ ꯏꯁꯂꯥꯝꯁꯤꯗ ꯑꯩꯒꯤ ꯙꯔꯃ ꯑꯩꯅ ꯆꯠꯂꯤꯕꯁꯤꯗ ꯆꯤꯡꯅꯔꯕ ꯁꯤꯒꯤꯁꯤꯅ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯗꯤ ꯀꯥꯟꯗ꯭ꯔꯦ ꯑꯗꯨ ꯂꯨꯈ꯭ꯔꯦ ꯂꯨꯈ꯭ꯔꯦꯕ ꯑꯗꯨ ꯄꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯨꯁꯥꯗ ꯂꯥꯏꯔꯤꯛꯇꯨ ꯑꯗꯨꯕꯨ ꯌꯥꯅꯗꯕ ꯊꯣꯛꯈꯤ ꯃꯗꯨꯗ ꯋꯥꯍꯩ ꯑꯃ ꯅꯪꯒꯤ ꯔꯕꯇꯒꯤ ꯍꯥꯟꯅꯅ ꯊꯣꯛꯈꯤꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯋꯥꯈꯩꯔꯝꯂꯒꯅꯤ ꯃꯗꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯥꯏꯕꯪꯗ ꯑꯗꯨꯒ ꯇꯁꯦꯡꯅ ꯃꯈꯣꯏꯅ ꯃꯁꯤ ꯀꯨꯔꯥꯟꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯆꯤꯡꯅꯔꯤ ꯃꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯅ ꯆꯦ ꯍꯨꯖꯨꯔ ꯔꯁꯨꯜꯒꯤ ꯃꯇꯝꯗ ꯆꯤꯡꯅꯈꯤꯕ ꯃꯤꯁꯤꯡꯗꯣ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏꯃꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛꯁꯨ ꯀꯌꯥꯃꯨꯛ ꯐꯥꯎ ꯑꯗꯨꯝ ꯆꯤꯡꯅꯗ ꯂꯩꯕ ꯃꯤ ꯌꯥꯎꯗꯣꯔꯤꯃꯦ ꯂꯩꯔꯤꯁꯨ ꯀꯅꯥꯒꯨꯝꯕꯅ ꯑꯐꯕ ꯑꯃ ꯇꯧꯔꯕ ꯃꯗꯨ ꯃꯁꯥꯒꯤꯅꯤ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯐꯠꯇꯕ ꯑꯃ ꯇꯧꯔꯕ ꯃꯗꯨ ꯃꯁꯥꯒꯤ ꯃꯥꯌꯣꯛꯇꯅꯤ ꯅꯪꯒꯤ ꯔꯕꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯥꯟꯅ ꯇꯧꯕꯤꯗꯦ ꯃꯥꯒꯤ ꯃꯅꯥꯏꯁꯤꯡꯗ ꯇꯧꯕꯅ ꯍꯣꯞ ꯇꯧꯕ ꯑꯗꯨ ꯐꯠꯇꯕꯇꯗꯤ ꯄꯤꯗꯦꯕ ꯐꯠꯇꯕ ꯇꯧꯔꯒ ꯑꯃꯨꯛꯀ ꯃꯅꯥꯁꯨ ꯄꯤꯗꯦꯕ ꯃꯉꯣꯟꯗꯇꯅꯤ ꯋꯥꯍꯪꯐꯝ ꯃꯨꯡꯐꯝꯗꯨꯒꯤ ꯒ꯭ꯌꯥꯟꯒꯤ ꯃꯇꯥꯡꯗ ꯊꯣꯔꯛꯄ ꯂꯩꯇꯦ ꯎꯍꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯨꯌꯣꯝꯁꯤꯡꯗꯒꯤ
ꯅꯥꯎ ꯄꯨꯕ ꯂꯩꯇꯦ ꯑꯃꯣꯝ ꯑꯃꯠꯇꯅ ꯅꯠꯇ꯭ꯔꯒ ꯊꯥꯗꯕ ꯂꯩꯇꯦ ꯅꯉꯣꯟꯗꯅꯤ ꯄꯨꯡꯐꯝꯗꯨꯒꯤ ꯃꯇꯥꯡꯗ ꯒ꯭ꯌꯥꯟꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪꯐꯝ ꯄꯨꯡꯐꯝꯗꯨꯒꯤ ꯒ꯭ꯌꯥꯟꯒꯤ ꯃꯇꯥꯡꯗ ꯍꯪꯐꯝꯁꯤ ꯒ꯭ꯌꯥꯟꯗꯨ ꯀꯔꯤ ꯒ꯭ꯌꯥꯟꯅꯣ ꯀꯌꯥꯃꯠꯀꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯁꯤ ꯃꯥ ꯅꯠꯇ꯭ꯔ ꯀꯅꯥꯝ ꯈꯪꯗꯦꯕ ꯗꯨꯋꯥ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯊꯣꯔꯛꯄ ꯂꯩꯇꯦ ꯎꯍꯩꯁꯤꯡꯅ ꯃꯈꯣꯏꯒꯤ ꯀꯨꯌꯣꯝꯁꯤꯡꯗꯒꯤ ꯅꯥꯎ ꯄꯨꯕ ꯂꯩꯇꯦ ꯑꯃꯣꯝ ꯑꯃꯠꯇꯅ ꯅꯠꯇ꯭ꯔꯒ ꯊꯥꯗꯕ ꯂꯩꯇꯦ ꯃꯥꯅ ꯃꯥꯒꯤ ꯄꯣꯠꯂꯨꯝ ꯃꯥꯒꯤ ꯒ꯭ꯌꯥꯟꯒꯤ ꯃꯅꯨꯡꯗ ꯅꯠꯇꯅ ꯑꯜꯂꯥꯍꯅ ꯈꯪꯗꯕ ꯑꯝꯇ ꯂꯩꯇꯦꯕ ꯂꯩꯇꯦꯕ ꯄꯣꯠ ꯑꯃ ꯊꯥꯗꯔꯛꯄ ꯑꯣꯏꯔꯣ ꯅꯥꯎꯄꯨꯕ ꯑꯣꯏꯔꯣ ꯄꯣꯛꯂꯛꯄ ꯑꯣꯏꯔꯣ ꯂꯣꯏꯅ ꯎꯍꯩ ꯄꯥꯜꯂꯛꯄ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯅꯤꯌꯣꯝꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯥꯅ ꯈꯪꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠꯇꯨꯗ ꯂꯨꯍꯣꯡꯉꯣꯏꯕ ꯀꯔꯤꯝꯇ ꯀꯌꯥꯃꯠꯁꯤꯁꯨ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯀꯧꯔꯛꯀꯗꯕ ꯃꯈꯣꯏꯗ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯂꯣꯏꯅꯕꯁꯤꯡꯅꯤ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠꯇ ꯂꯥꯟꯅ ꯍꯥꯏꯔꯛꯀꯗꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯒꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯆꯔꯤ ꯅꯉꯣꯟꯗ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯃꯗꯨꯒꯤ ꯁꯥꯈꯤ ꯑꯃꯠꯇ ꯁꯤ ꯀꯔꯤꯅꯣ ꯃꯃꯩꯒꯤꯁꯤ ꯃꯣꯏꯅ ꯈꯨꯝꯃꯛꯀꯗꯧꯔꯤꯃꯦ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯑꯗꯨꯒꯤ ꯒꯋꯥ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯜꯂꯝꯗꯦ ꯑꯩꯈꯣꯏꯗꯤ ꯑꯜꯂꯥ ꯈꯛꯇꯅꯤ ꯊꯥꯔꯝꯃꯤꯕ ꯍꯥꯏꯗꯤ ꯑꯜꯂꯥꯅꯦꯅ ꯈꯜꯂꯝꯗꯦꯕ ꯂꯥꯛꯂꯝꯗꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯜꯂꯥ ꯈꯛꯇꯅꯤ ꯂꯥꯛꯂꯤꯕ ꯂꯣꯏꯅꯃꯛꯅ ꯍꯥꯏ ꯎꯕꯗꯨꯁꯨ ꯑꯜꯂꯥ ꯅꯠꯇꯦ ꯃꯣꯏ ꯂꯥꯜꯁꯦ ꯍꯥꯏꯌꯦ ꯃꯄꯨ ꯑꯃ ꯂꯩꯌꯦꯅ ꯃꯄꯨ ꯑꯃ ꯂꯩ ꯂꯣꯏꯅ ꯍꯥꯏꯔꯤꯃꯦꯕ ꯑꯗꯣ ꯍꯥꯏꯅ ꯑꯇꯣꯞꯄ ꯑꯥꯗꯁꯨ ꯍꯥꯏꯔꯗꯧꯔꯤꯃꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯄꯨ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯄꯨꯖꯥ ꯇꯧꯔꯝꯃꯤꯁꯦꯅ ꯍꯥꯏꯔꯗꯧꯔꯤꯃꯦ ꯂꯧꯔꯣꯏ ꯍꯥꯏꯕꯗꯨ ꯈꯪꯍꯜꯂꯤ ꯂꯧꯔꯣꯏꯕ ꯑꯗꯨ ꯑꯣꯔꯗꯔꯗꯤ ꯏꯜꯍꯧꯗ꯭ꯔꯕ ꯑꯣꯔꯗꯔꯗꯨꯅ ꯏꯟꯕꯁꯤ ꯑꯣꯔꯗꯔꯅ ꯑꯃꯒꯤ ꯏꯟꯕ ꯑꯃ ꯊꯥꯡꯒꯠꯂ ꯊꯝꯕ ꯑꯗꯨꯒ ꯃꯄꯨꯅ ꯃꯥ ꯂꯥꯛꯄꯁꯨ ꯀꯔꯤ ꯃꯈꯣꯏ ꯂꯥꯛꯀꯦ ꯍꯥꯏꯕꯒꯤ ꯁꯥꯐꯤꯗꯤꯁꯨ ꯑꯩꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯥꯛꯈꯤꯗꯦ ꯑꯥꯗ ꯍꯥꯏꯗꯧꯔꯤꯃꯦ ꯃꯥꯡꯈ꯭ꯔꯒꯅꯤ ꯃꯈꯣꯏꯗꯒꯤ ꯃꯈꯣꯏꯅ ꯃꯃꯥꯡꯗ ꯂꯥꯏꯅꯤ ꯍꯥꯏꯅ ꯀꯧꯖꯔꯕꯁꯤꯡꯗꯨ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯜꯂꯛꯀꯅꯤ ꯃꯈꯣꯏꯒꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯅꯥꯟꯊꯣꯛꯐꯝ ꯊꯤ ꯐꯪꯗꯦ ꯆꯣꯛꯊꯕ ꯂꯩꯇꯦ ꯃꯤꯑꯣꯏꯕꯗ ꯑꯐꯕ ꯅꯤꯕꯗ ꯑꯗꯨꯕꯨ ꯁꯣꯛꯂꯕꯗꯤ ꯃꯥꯕꯨ ꯐꯠꯇꯕꯅ ꯃꯥ ꯑꯁꯥ ꯍꯦꯛ ꯃꯥꯡꯉꯤ ꯅꯤꯡꯕ ꯍꯦꯛ ꯀꯥꯏ ꯍꯥꯟꯅ ꯃꯃꯥꯡꯗ ꯗꯨꯅꯤꯌꯥꯗ ꯃꯈꯣꯏꯅ ꯀꯧꯔꯝꯕꯁꯤꯡꯗꯨ ꯀꯧꯔꯝꯕ ꯗꯨꯋꯥ ꯇꯧꯔꯝꯕꯁꯤꯡꯗꯨ ꯎꯅꯗꯤ ꯀꯧꯕꯗꯤ ꯗꯨꯋꯥ ꯇꯧꯕꯁꯤꯡꯗꯣ ꯂꯣꯏ ꯆꯟꯈ꯭ꯔꯦ ꯁꯤ ꯀꯧꯕꯁꯤꯡꯗꯣ ꯍꯥꯟꯅ ꯃꯥꯡꯗ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯝꯃꯤꯁꯤ ꯀꯧꯕ ꯗꯨꯋꯥꯗꯨꯅꯤ ꯍꯥꯏꯕꯗꯨ ꯂꯥꯞꯄ ꯍꯥꯏꯁꯤ ꯂꯥꯞꯄ ꯁꯩꯗꯥ ꯔꯨꯀꯨ ꯇꯧꯕꯗꯨ ꯅꯠꯇꯦꯕ ꯗꯨꯋꯥꯗꯨ ꯗꯨꯋꯥꯁꯤ ꯂꯣꯏ ꯆꯟꯈ꯭ꯔꯦ ꯐꯂꯥꯅ ꯃꯤꯗꯨ ꯃꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯍꯥꯏ ꯉꯥꯏꯈꯣ ꯃꯥ ꯌꯥꯎꯍꯟꯁꯤ ꯃꯥ ꯇꯧꯍꯟꯁꯤ ꯊꯃꯣꯏꯗ ꯑꯃ ꯆꯨꯔꯤꯃꯦ ꯑꯗꯨ ꯍꯩꯇꯕꯩꯗꯨ ꯅꯠꯇꯕ ꯃꯥꯅ ꯇꯧꯕꯅꯅꯦ ꯄꯥꯟꯒꯅꯤ ꯑꯣ ꯑꯗꯨꯁꯨ ꯌꯥꯎꯅꯤ ꯗꯨꯋꯥꯁꯤꯗꯅꯦ ꯐꯦꯜ ꯑꯣꯏꯗꯧꯔꯤꯁꯤ ꯏꯟꯁꯥꯟ ꯑꯗꯨꯁꯨ ꯌꯥꯎꯅꯦ ꯑꯩꯒ ꯑꯜꯂꯥꯒꯁꯦ ꯑꯩꯁꯤ ꯑꯣꯛꯇꯕ ꯑꯣꯏꯔꯁꯨ ꯑꯩꯅ ꯑꯜꯂꯥꯗ ꯍꯥꯏꯖꯕꯁꯤ ꯁꯤꯅꯦꯕ ꯃꯄꯨꯅ ꯍꯥꯏꯔꯤꯁꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯗꯨꯅꯤ ꯉꯥꯏꯈꯣ ꯃꯥ ꯇꯧꯍꯟꯁꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯑꯃ ꯃꯥ ꯀꯥꯈꯠꯍꯟꯁꯤ ꯑꯗꯨꯒꯤꯗꯨꯁꯨ ꯃꯆꯨ ꯆꯨꯔꯤꯃꯦ 하이드로 하이드로 드라마는 ꯆꯣꯛꯊꯕ ꯂꯩꯇꯦ ꯃꯤꯑꯣꯏꯕꯗ ꯑꯐꯕ ꯅꯤꯕꯗ ꯑꯗꯨꯕꯨ ꯁꯣꯛꯂꯕꯗꯤ ꯃꯥꯕꯨ ꯐꯠꯇꯕꯅ ꯃꯥ ꯑꯁꯥ ꯍꯦꯛ ꯃꯥꯡꯉꯤ ꯅꯤꯡꯕ ꯍꯦꯛ ꯀꯥꯏ ꯑꯩꯈꯣꯏꯅ ꯃꯤꯅꯨꯡꯁꯤꯒꯤ ꯃꯍꯥꯎ ꯇꯪꯍꯟꯕꯤꯔꯕꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏꯗꯒꯤ ꯑꯋꯥ ꯑꯅꯥꯅ ꯃꯥꯕꯨ ꯁꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯃꯁꯤ ꯑꯩꯒꯤꯅꯤ ꯑꯩ ꯂꯧꯁꯤꯡꯅꯅꯤ ꯍꯥꯏꯗ꯭ꯔꯣ ꯐꯨꯠꯅꯣꯠꯇ ꯄꯤꯔꯤꯁꯤ ꯑꯩꯅ ꯍꯣꯠꯅꯖꯕ ꯑꯃꯁꯨꯡ ꯏꯔꯧꯁꯤꯡꯗꯒꯤ ꯃꯁꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯂꯕꯅꯤ ꯑꯩꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯩꯅꯤ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯅ ꯈꯟꯗꯦ ꯄꯨꯡꯐꯝꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯒꯤ ꯃꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯃꯤꯗꯣ ꯑꯗꯨꯒꯤ ꯑꯥꯔꯊꯅꯤ ꯁꯤ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯩꯒꯤ ꯀꯣꯛꯅꯅꯤ ꯑꯩꯅ ꯍꯣꯠꯅꯔꯨꯕꯩꯅꯤ ꯁꯤ ꯑꯩꯒꯤꯅꯦꯅ ꯈꯜꯂꯤ ꯃꯤꯗꯨ ꯄꯨꯡꯐꯝꯗꯨ ꯊꯥꯖꯗꯦ ꯀꯌꯥꯃꯠ ꯊꯥꯖꯗꯦ ꯑꯗꯨ ꯃꯆꯤꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯁꯤ ꯇꯥꯏ ꯃꯆꯤꯟꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯥꯏ ꯊꯃꯣꯏꯗ ꯑꯗꯨ ꯆꯨꯏꯌꯦ ꯑꯩꯅ ꯈꯟꯗꯦ ꯄꯨꯡꯐꯝꯗꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯕꯨ ꯍꯟꯗꯨꯅ ꯄꯨꯔꯛꯂꯕꯁꯨ ꯑꯩꯒꯤ ꯔꯕꯇ ꯇꯁꯦꯡꯅꯃꯛ ꯑꯩꯒꯤ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯇ ꯃꯥ ꯑꯐꯕ ꯑꯣꯏꯅ ꯃꯁꯥꯗꯁꯨ ꯈꯜꯂꯦꯕ ꯑꯥꯗꯁꯨ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯐꯕ ꯑꯗꯨꯕꯨ ꯑꯜꯂꯥꯍꯗꯤ ꯃꯔꯛꯇ ꯍꯥꯏꯈ꯭ꯔꯦꯕ ꯄꯨꯡꯐꯝꯗꯨ ꯃꯥ ꯆꯤꯡꯅꯩ ꯊꯥꯖꯗꯦ ꯁꯣꯏꯗꯅꯃꯛ ꯑꯜꯂꯥꯍꯅ ꯄꯥꯎ ꯄꯤꯒꯅꯤ ꯊꯥꯖꯗꯕꯁꯤꯡꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡꯗꯨꯒꯤ ꯑꯗꯨꯒ ꯇꯪꯍꯟꯒꯅꯤ ꯃꯈꯣꯏꯗ ꯁꯥꯊꯤꯕ ꯗꯟꯗꯤꯒꯤ ꯃꯍꯥꯎ
ꯑꯩꯈꯣꯏꯅ ꯊꯧꯖꯥꯜ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯗ ꯃꯥꯏꯅ ꯂꯩꯊꯣꯛꯈꯤ ꯑꯃꯁꯨꯡ ꯂꯥꯞꯊꯣꯛꯆꯈꯤ ꯃꯁꯥꯕꯨ ꯑꯩꯈꯣꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯕꯅꯤꯅꯅꯦ ꯑꯜꯂꯥꯗꯩ ꯂꯥꯞꯊꯣꯔꯛꯑꯦꯕ ꯇꯥꯔꯤ ꯇꯧꯗ ꯂꯩꯈꯤꯕ ꯁꯨꯀ꯭ꯔꯤꯌꯥꯗ ꯇꯧꯗ꯭ꯔꯦꯕ ꯃꯇꯝꯁꯨ ꯁꯪꯉꯛꯄꯟꯗꯦ ꯀꯩꯅꯣ ꯅꯨꯡꯉꯥꯏꯔꯕ ꯀꯥꯟꯗ ꯐꯨꯇꯥꯔꯤ ꯇꯧꯗ ꯂꯩꯈꯤꯕ ꯑꯗꯨꯕꯨ ꯐꯠꯇꯕꯅ ꯁꯣꯛꯂꯕꯗꯤ ꯃꯥꯕꯨ ꯅꯤꯗ꯭ꯔꯒꯤ ꯑꯩꯉꯣꯟꯗ ꯁꯥꯡꯅ ꯁꯥꯡꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯌꯨ ꯅꯈꯣꯏ ꯎꯕ꯭ꯔꯥ ꯃꯁꯤꯅ ꯀꯨꯔꯥꯟꯁꯤꯅ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇꯒꯤ ꯑꯣꯏꯔꯝꯂꯕ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯍꯦꯟꯅ ꯂꯝꯐꯩꯅꯕ ꯑꯣꯏꯒꯗꯧꯔꯤ ꯂꯥꯞꯅ ꯃꯆꯦꯠ ꯇꯥꯈꯤꯕ ꯃꯍꯥꯛ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯕꯗ ꯃꯈꯥ ꯇꯥꯅ ꯈꯟꯗ꯭ꯔꯦ ꯏꯃꯤꯗ ꯈꯟꯗꯅ ꯏꯃꯤꯗ ꯂꯥꯟ ꯈꯟ ꯇꯥꯜꯂꯤꯅꯦꯕ ꯐꯔꯦꯅꯦ ꯀꯨꯔꯥꯟꯁꯤ ꯑꯆꯨꯝꯕ ꯑꯣꯏꯔꯝꯃꯣꯅꯦ ꯅꯈꯣꯏꯗꯤ ꯆꯨꯝꯗꯦꯅ ꯍꯥꯏꯔꯤꯑꯕ ꯆꯨꯝꯕ ꯑꯣꯏꯔꯝꯃꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯥꯗ꯭ꯔꯦꯅ ꯇꯧꯗꯦ ꯌꯥꯗ꯭ꯔꯦꯅ ꯑꯆꯨꯝꯕ ꯄꯣꯠꯇꯨꯗ ꯑꯗꯨ ꯌꯥꯗ꯭ꯔꯤ ꯄꯣꯠꯁꯤ ꯑꯆꯨꯝꯕ ꯄꯣꯠꯇꯨꯅꯦꯕ ꯅꯈꯣꯏ ꯌꯥꯗ꯭ꯔꯤꯁꯤ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯃꯣ ꯀꯩꯅꯣ ꯆꯨꯝꯕ ꯑꯗꯨꯗꯤ ꯀꯅꯥꯅꯣꯕ ꯂꯃꯥꯡꯅꯗꯧꯔꯤꯁꯤ ꯈꯜꯂꯛꯑꯣꯕ ꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕꯗꯨ ꯁꯤꯀꯥꯛ ꯃꯆꯦꯠ ꯁꯦꯒꯥꯏꯗꯅ ꯃꯆꯦꯠ ꯇꯥꯈꯤꯗꯣ ꯃꯆꯦꯠ ꯇꯥꯔꯤꯁꯤꯁꯨ ꯂꯣꯏꯅ ꯀꯨꯔꯥꯟꯗꯩ ꯂꯥꯞꯊꯣꯛꯄ ꯉꯥꯛꯇꯅꯤꯗꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯅ ꯎꯍꯟꯒꯅꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯈꯨꯗꯝꯁꯤꯡ ꯑꯇꯤꯌꯥꯒꯤ ꯃꯈꯣꯡꯁꯤꯡꯗ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯃꯅꯨꯡꯗꯁꯨ ꯗꯨꯅꯤꯌꯥꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯁꯤꯗꯁꯨ ꯈꯪꯍꯟꯒꯅꯦꯕ ꯑꯆꯨꯝ ꯀꯨꯔꯥꯟꯁꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯈꯨꯗꯝ ꯃꯌꯥꯝ ꯎꯍꯟꯒꯅꯦꯕ ꯍꯠꯇꯥ ꯌꯠꯇꯕꯩꯌꯅ ꯀꯌꯥꯝ ꯌꯥꯝ ꯐꯖꯅ ꯈꯪꯍꯟꯒꯅꯤ ꯍꯥꯏꯕꯗ ꯂꯧ ꯑꯟꯅꯍꯨꯜ ꯍꯛꯀꯣ ꯃꯁꯤ ꯑꯁꯦꯡꯕꯅꯤ ꯑꯁꯦꯡꯕꯗꯨꯅꯤ ꯍꯥꯏꯕꯁꯦ ꯀꯨꯔꯥꯟꯁꯤꯁꯨ ꯏꯁꯂꯥꯝꯁꯤꯁꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯦ ꯗꯨꯅꯤꯌꯥꯗ ꯂꯩꯔꯤꯉꯩꯗ ꯈꯪꯅꯕ ꯈꯨꯗꯝ ꯃꯌꯥꯝ ꯄꯤꯒꯅꯤ ꯃꯈꯣꯏꯗ ꯃꯌꯦꯛ ꯂꯥꯗ꯭ꯔꯤ ꯐꯥꯎ ꯃꯁꯤ ꯀꯨꯔꯥꯟꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯨ ꯑꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯅꯪꯒꯤ ꯔꯕꯀꯤ ꯃꯇꯥꯡꯗ ꯃꯗꯨꯗꯤ ꯃꯥꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯁꯥꯈꯤꯅꯤ ꯍꯥꯏꯕꯁꯤꯅ ꯁꯤꯅ ꯄꯣꯠ ꯑꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯨꯗꯤꯡꯃꯛ ꯈꯪꯉꯦꯅ ꯍꯥꯏꯕꯁꯤꯗ ꯁꯤꯒꯤ ꯑꯌꯥꯁꯤꯡꯁꯤꯅ ꯑꯣꯛꯇ꯭ꯔꯤꯕ꯭ꯔꯥꯅ ꯍꯥꯏꯔꯁꯨ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯌꯦꯡꯉꯨ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯅ ꯆꯤꯡꯅꯔꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯒꯤ ꯔꯕꯀ ꯎꯅꯒꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯇꯁꯦꯡꯅꯃꯛ ꯃꯥꯅ ꯄꯣꯠ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯝꯊꯠ ꯍꯦꯛ ꯊꯠꯆꯤꯟꯕꯅꯤ ꯌꯦꯡꯉꯣ ꯁꯤ ꯈꯕꯔꯗꯥꯔ ꯍꯤꯟꯗꯤꯒꯤ ꯑꯂꯥ ꯑꯂꯥ ꯑꯜꯂꯥꯍꯨ ꯑꯛꯕꯔ ꯈꯕꯔꯗꯥꯔ ꯃꯣꯏꯁꯤ ꯆꯤꯡꯗꯕꯩ ꯋꯥꯅꯤ